ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯃꯆꯥꯅꯤꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯆꯧꯕ, ꯉꯜꯂꯤꯉꯩꯗꯅꯦ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡꯗꯣ ꯌꯥꯜꯂꯒ ꯌꯣꯟꯅꯕꯒꯤ ꯇꯧ꯫ ꯆꯥꯅꯕꯒꯤ ꯆꯦꯡꯗꯨꯁꯨ ꯌꯥꯝꯗ꯭ꯔꯤ ꯇꯧꯔꯤꯁꯤ, ꯅꯪꯅ ꯍꯣꯔꯦꯟ ꯈꯔ ꯋꯥꯜꯂꯒ ꯄꯨꯔꯛꯑꯣ ꯀꯩꯊꯦꯜꯗꯒꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯅꯦ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡꯗꯣ ꯌꯥꯟꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ, ꯑꯗꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤꯕꯣ, ꯆꯥꯛꯇꯣ ꯈꯔ ꯈꯥꯏꯗꯣꯔꯛꯂꯣ, ꯑꯗꯣ ꯆꯥꯔꯒꯅꯦ ꯆꯤꯡꯗ ꯆꯠꯅꯕꯒꯤ ꯇꯧꯒꯦ ꯏꯃꯥ꯫ ꯍꯣꯔꯦꯟ ꯊꯦꯡꯈ꯭ꯔꯕꯗꯤ ꯁꯤꯡꯗꯣ ꯐꯪꯕ ꯋꯥꯒꯅꯤ, ꯆꯥꯛꯇꯣ ꯈꯥꯏꯗꯣꯔꯛꯂꯣ, ꯈꯔ ꯆꯥꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯈꯥꯏꯗꯣꯛꯂꯒ ꯆꯥꯔꯕꯒꯤ ꯃꯇꯨꯡꯗ ꯁꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯑꯗꯣ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯨ ꯁꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯑꯗꯣ ꯆꯜꯂꯕꯒꯤ ꯇꯨꯡꯗ ꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗ ꯁꯤꯡ ꯑꯗꯣ ꯄꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯁꯤꯡ ꯑꯗꯣ ꯌꯣꯜꯂꯕꯒꯤ ꯇꯨꯡꯗ ꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯩꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯥꯎꯕ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯑꯋꯥꯠꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯅ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯂꯩꯔꯒ ꯄꯨꯔꯛꯑꯕꯅꯤ ꯏꯃꯥꯁꯦ꯫ ꯀꯗꯥꯏ ꯏꯃꯥꯅꯅꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦꯍꯦ, ꯀꯗꯥꯏ ꯄꯤꯔꯛꯂꯣ, ꯏꯃꯥꯅꯦ ꯉꯜꯂꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯄꯨꯟꯅ ꯆꯥꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯃꯔꯝꯅ ꯆꯥꯎꯕꯅ ꯁꯤꯡ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯑꯗꯣ ꯆꯣꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯁꯤꯡ ꯑꯗꯣ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯍꯦ, ꯏꯆꯥꯅꯤꯄꯥꯅ ꯋꯥꯅ ꯆꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯁꯦ ꯂꯣꯏꯅ ꯆꯣꯠꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯃꯔꯣꯏ, ꯆꯥꯎꯕ ꯂꯥꯛꯑꯣ, ꯁꯤꯡꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤ ꯇꯧꯁꯤꯅꯤ, ꯆꯣꯠꯄ ꯇꯥꯔꯦ꯫ ꯁꯦ ꯅꯪꯅ ꯋꯥꯅ ꯈꯥꯏꯔꯛꯂꯤꯕ ꯁꯤꯡꯁꯦ ꯂꯣꯏꯅ ꯆꯣꯠꯈꯤꯕ ꯇꯥꯔꯦ, ꯏꯃꯨꯡꯗꯅꯦ ꯄꯨꯁꯤꯟꯅꯕꯒꯤ ꯇꯧꯁꯤ, ꯅꯣꯡꯁꯦ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦꯅꯦꯍꯦ꯫ ꯍꯣꯏ ꯏꯃꯥ ꯏꯃꯨꯡꯗ ꯆꯠꯂꯨ, ꯑꯩ ꯇꯞꯅꯅꯦ ꯁꯤꯡꯗꯣ ꯍꯣꯟꯖꯟꯅꯕꯒꯤ ꯇꯧꯒꯦ, ꯏꯃꯥ ꯌꯥꯎꯅꯨꯗ, ꯑꯩ ꯏꯊꯟꯇꯅ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯗ ꯀꯣꯛꯇꯣ ꯂꯣꯏꯅ ꯆꯣꯠꯂ ꯃꯥꯟꯅꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯣ ꯅꯣꯡꯗ ꯃꯀꯣꯛꯇꯣ ꯈꯔ ꯆꯣꯠꯄꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯁꯥ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯨ ꯃꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯃꯥꯅ ꯐꯃꯨꯡꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯣ ꯆꯥꯎꯕ ꯑꯗꯣ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯃꯥ, ꯅꯁꯥꯗꯣ ꯀꯩꯗꯧꯕꯒꯤ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ ꯏꯃꯥꯅ? ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯅꯪꯕꯨ ꯏꯄꯥꯌꯦ ꯄꯥꯈꯠꯂꯗꯅ ꯅꯣꯡ ꯈꯔ ꯐꯪꯕꯗꯨꯒꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤꯅꯦꯍꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯋꯥꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯃꯃꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕꯗꯨ ꯎꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ ꯏꯃꯥ, ꯑꯅꯥꯕꯗꯅꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦꯅꯦꯍꯦ, ꯑꯩꯒꯤꯗꯤ ꯏꯃꯥꯅꯇ ꯅꯠꯇꯦ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ, ꯏꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦꯍꯦ, ꯑꯈꯥ ꯑꯔꯥꯛꯇꯣꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯐꯖꯔꯅꯤ, ꯍꯤꯗꯥꯛꯇꯣ ꯂꯧꯔꯨꯔꯅꯨ, ꯅꯈꯨꯠꯇꯁꯨ ꯁꯦꯟꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯇꯧꯔꯤꯕ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨꯅꯦꯍꯦ ꯅꯪꯕꯨ, ꯏꯃꯥꯅꯅꯦ ꯍꯥꯏꯔꯒ ꯌꯥꯕꯒꯗꯕ ꯑꯩ ꯅꯠꯇꯦ, ꯏꯃꯥꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯝꯃꯨ, ꯑꯩ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅꯅꯦ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦ, ꯍꯧꯖꯤꯛꯀꯥꯟꯗ ꯍꯤꯗꯥꯛ ꯆꯥꯗꯅ ꯐꯕ ꯍꯧꯅꯗꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯑꯗꯣ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤꯅꯦ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯀꯅꯥꯗꯒꯤ ꯄꯨꯔꯨꯗꯣꯏꯅꯣ ꯃꯁꯤꯕꯨ? ꯀꯔꯤ ꯂꯩꯔꯦ ꯆꯥꯎꯕ? ꯀꯔꯤ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯇꯥꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯄꯨꯒꯦꯅ ꯂꯥꯛꯄꯅꯤ, ꯏꯃꯥꯗꯣ ꯍꯛꯆꯥꯡ ꯈꯔ ꯉꯝꯍꯧꯗꯦ, ꯈꯨꯠꯇ ꯁꯦꯟꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟꯐꯝ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯄꯨꯔꯒ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯇꯥꯕꯅꯤ, ꯄꯣꯠ ꯆꯩ ꯄꯤꯗꯅ ꯑꯩ ꯁꯦꯜ ꯄꯤꯗꯦꯅꯦ ꯅꯪꯕꯨ, ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯁꯦꯜꯗꯣ ꯂꯧꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝꯗꯣ ꯃꯇꯝ ꯆꯥꯅ ꯁꯤꯡꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯎꯄꯠ ꯌꯥꯏꯒꯅꯨ꯫ ꯑꯩ ꯁꯣꯏꯗꯅ ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯁꯤꯡꯒꯅꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯃꯈꯨꯠꯇ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯤꯅꯤꯡꯉꯥꯏ, ꯃꯇꯝꯗꯣ ꯆꯞ ꯆꯥꯅ ꯑꯩ ꯁꯦꯟꯐꯝꯗꯣ ꯁꯤꯡꯅꯕꯒꯤ ꯇꯧꯒꯦ, ꯑꯩ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯄꯤꯅꯕꯒꯤ ꯍꯣꯠꯅꯒꯦ꯫
ꯁꯦꯟꯐꯝꯗꯣ ꯌꯥꯔꯕꯗꯤ ꯈꯔ ꯄꯤꯔꯣ, ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯍꯧꯗꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯁꯦꯟꯐꯝꯗꯣ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯑꯩꯒꯤ ꯁꯦꯟꯐꯝꯗꯣ ꯄꯤꯕ ꯇꯥꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯤꯄꯥ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯗꯣ ꯄꯤꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯣ ꯁꯦꯟꯐꯝ ꯑꯗꯣ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ ꯍꯧꯒꯠꯂꯣꯁꯦ, ꯍꯤꯗꯥꯛꯁꯦ ꯆꯥꯅꯕꯒꯤ ꯇꯧꯁꯤ, ꯏꯃꯥ ꯅꯥꯕ ꯌꯥꯗꯦꯅꯦ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯑꯩ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯍꯧꯒꯠꯂꯣ ꯏꯃꯥ, ꯍꯤꯗꯥꯛ ꯆꯥꯅꯕꯒꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟꯐꯝꯅ ꯅꯪꯅ ꯍꯤꯗꯥꯛꯇꯣ ꯂꯧꯔꯛꯂꯤꯕꯅꯣꯅꯦ ꯅꯪꯕꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯒ ꯏꯄꯥ ꯄꯥꯈꯠꯂꯗ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯅꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯂꯧꯔꯛꯂꯤꯕꯅꯣ ꯏꯃꯥ, ꯑꯗꯨ ꯅꯪ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯪ ꯐꯕꯒꯤ ꯃꯊꯧꯅꯤ, ꯁꯦ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒꯅꯦ ꯀꯔꯤꯅꯣꯃ ꯆꯥꯅꯕꯒꯤ ꯇꯧꯁꯤ, ꯄꯩꯁꯥꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥꯗꯗꯒꯤ ꯄꯨꯔꯛꯄꯅꯤ, ꯑꯩꯅꯅꯦ ꯊꯥ ꯐꯥꯔꯕꯒꯤ ꯃꯇꯨꯡꯗ ꯁꯤꯡꯒꯦ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯔꯛꯂꯤꯕꯅꯤ, ꯀꯣꯟꯅ ꯇꯞꯅ ꯁꯤꯡꯅꯕꯒꯤ ꯇꯧꯔꯒꯦ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯇꯧꯗ ꯌꯥꯗꯕ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒ ꯐꯅꯕꯒꯤ ꯇꯧꯁꯤ꯫ ꯃꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯨꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯅꯪꯕꯨ, ꯍꯌꯦꯡꯅꯤ ꯃꯗꯨꯅ ꯑꯋꯥꯕꯗ ꯇꯥꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯊꯥ ꯃꯅꯨꯡꯗ ꯑꯩꯅ ꯊꯕꯛꯇꯣ ꯍꯦꯛꯇ ꯁꯨꯔꯒ ꯁꯤꯡꯉꯒ ꯂꯣꯏꯔꯦ, ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ꯫ ꯆꯥꯎꯕꯅ ꯁꯦꯟꯐꯝ ꯑꯗꯣ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯃꯊꯃꯣꯏ ꯋꯥꯔꯝꯃꯤ, ꯁꯤꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ, ꯆꯥꯎꯕ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯅꯪꯅ ꯁꯦꯟꯐꯝꯗꯣ ꯄꯨꯔꯕꯅꯤꯅ ꯃꯤꯒꯤꯗꯤ ꯊꯥ ꯐꯥꯕꯒ ꯁꯤꯡꯉꯨ ꯍꯥꯏꯒꯅꯤꯗꯣ, ꯁꯤꯡ ꯆꯟꯕꯅꯗꯤ ꯑꯣꯏꯔꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯐꯝ ꯈꯔꯁꯤꯅ ꯅꯪꯅꯦ ꯁꯤꯡꯒ꯭ꯔꯥ ꯍꯧꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕꯒꯤ ꯇꯧꯁꯤ, ꯏꯃꯥꯅꯦ ꯐꯖꯅ ꯍꯧꯒꯦ, ꯑꯗꯨꯒꯅꯦ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯕꯒꯤ ꯇꯧꯁꯤ, ꯅꯣꯡ ꯆꯤꯡ ꯇꯥꯕꯅꯤꯅ ꯉꯁꯤꯗꯤ ꯁꯤꯡꯗꯨꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯂꯥꯛꯅꯔꯣꯏꯗꯣ, ꯑꯗꯨꯝꯅ ꯇꯧꯅꯕꯒꯤ ꯇꯧꯁꯤ, ꯈꯪꯉꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ, ꯀꯩꯊꯦꯜꯗ ꯏꯃꯥꯅ ꯁꯤꯡꯒ꯭ꯔꯥꯗꯣ ꯍꯧꯔꯣ, ꯑꯩꯅ ꯆꯠꯂꯒ ꯌꯣꯜꯂꯨꯔꯒ ꯂꯣꯏꯅ, ꯌꯦꯡꯁꯤ ꯏꯃꯥ, ꯂꯥꯏꯕꯛ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯩꯔꯨꯔꯒ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯍꯧꯔꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯕꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯣ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯍꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯆꯩꯆꯪ ꯄꯨꯝꯅꯃꯛ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯁꯤꯗ ꯂꯩꯔꯦ, ꯅꯪꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ, ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ, ꯍꯧꯔꯣ, ꯑꯗꯨꯒ ꯑꯩ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯟꯅꯕꯒꯤ ꯇꯧꯁꯤ꯫ ꯍꯣꯏ, ꯏꯃꯥꯅꯦ ꯁꯤꯡꯒ꯭ꯔꯥꯗꯣ ꯍꯧꯅꯕꯒꯤ ꯇꯧꯔꯈꯤꯒꯦꯀꯣ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯍꯥꯎꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯍꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯁꯤꯡꯒ꯭ꯔꯥꯁꯦ ꯄꯨꯗꯨꯅ ꯌꯣꯜꯂꯨꯁꯨ, ꯁꯤꯟꯐꯝ ꯈꯔ ꯐꯪꯅꯕꯒꯤ ꯇꯧꯁꯤ꯫ ꯏꯃꯥ, ꯁꯤꯡꯒ꯭ꯔꯥꯁꯦ ꯎꯕꯗ ꯑꯩꯕꯨ ꯇꯤꯟ ꯇꯥꯔꯦ, ꯆꯥꯅꯤꯡꯕꯅ ꯍꯥꯎꯔꯅꯤꯗꯀꯣ꯫ ꯍꯣꯏ, ꯏꯃꯥꯅ ꯅꯪꯒꯤ ꯈꯔ ꯊꯝꯕꯤꯕꯅꯤ, ꯑꯗꯣ ꯆꯥꯔꯒꯅꯦ ꯁꯤꯡꯒ꯭ꯔꯥꯗꯣ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅꯅꯦ ꯌꯣꯜꯂꯨꯅꯕꯒꯤ ꯇꯧꯔꯣ, ꯆꯠꯂꯣ, ꯃꯇꯝꯗꯣ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯣ ꯃꯃꯥ ꯑꯗꯨꯅ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯍꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯁꯤꯡꯒ꯭ꯔꯥꯅꯤ, ꯌꯨꯝꯗꯒꯤ ꯍꯧꯗꯨꯅ ꯄꯨꯖꯔꯛꯄꯅꯤ, ꯀꯅꯥ ꯆꯥꯅꯤꯡꯕ ꯂꯩꯔꯕꯗꯤ ꯁꯤꯡꯒ꯭ꯔꯥ ꯑꯁꯦ ꯂꯩꯕꯤꯕ ꯌꯥꯒꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯣ, ꯁꯥꯎꯕꯒꯤ ꯁꯤꯡꯒ꯭ꯔꯥꯒꯤ ꯍꯣꯇꯦꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯣ꯫ ꯉꯔꯥꯡꯇ ꯁꯤꯡ ꯈꯥꯏꯗꯨꯅ ꯌꯣꯜꯂꯝꯕ ꯆꯥꯎꯕꯁꯦ ꯁꯤꯡꯒ꯭ꯔꯥꯒ ꯌꯣꯟꯈ꯭ꯔꯦꯅꯦ, ꯑꯗꯨꯁꯨ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯒ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤ ꯎꯗꯅ ꯃꯥꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯁꯤꯡꯒ꯭ꯔꯥꯒ ꯌꯣꯜꯂꯗꯅ, ꯀꯅꯥꯅꯕꯨ ꯂꯩꯕꯤꯗꯣꯏꯅꯣ ꯅꯪꯒꯤ ꯁꯤꯡꯒ꯭ꯔꯥꯗꯨꯕꯨ? ꯂꯦꯡꯁꯤꯟꯕꯤꯔꯣ, ꯐꯣꯡ ꯐꯣꯡ ꯁꯥꯕ ꯁꯤꯡꯒ꯭ꯔꯥ ꯌꯣꯟꯖꯔꯤ, ꯂꯦꯡꯁꯤꯟꯕꯤꯔꯣ, ꯆꯥꯎꯕꯒꯤ ꯁꯤꯡꯒ꯭ꯔꯥ ꯆꯥꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯌꯣꯜꯂꯤꯕ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯀꯅꯥꯝꯇ ꯂꯩꯕ ꯆꯪꯉꯝꯗꯦ, ꯃꯔꯝꯗꯤ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯁꯤꯡꯒ꯭ꯔꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯃꯔꯝꯅ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯂꯩꯕ ꯃꯔꯝꯅ ꯆꯥꯎꯕꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯀꯅꯥꯝꯇꯅ ꯂꯩꯔꯝꯗꯦ꯫ ꯂꯦꯡꯁꯤꯟꯕꯤꯔꯣ, ꯑꯩꯒꯤ ꯁꯤꯡꯒ꯭ꯔꯥ ꯃꯥꯡꯗꯒ ꯐꯥꯎꯕ ꯁꯥꯔꯗꯅ꯫ ꯆꯥꯎꯕ ꯑꯗꯣ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯤꯠꯇꯕ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯀꯅꯥꯝꯇꯅ ꯂꯩꯗꯦ ꯇꯧꯔꯤꯁꯦ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯥꯎꯈꯠꯀꯅꯤ? ꯁꯤꯡꯒ꯭ꯔꯥꯗꯣ ꯌꯦꯡꯕ ꯐꯥꯎ ꯌꯦꯡꯗꯦꯅꯤ, ꯃꯅꯥꯛꯇꯨꯒ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯐꯝꯃꯤ, ꯑꯗꯨꯅꯔ ꯈꯪꯗꯦ ꯏꯃꯥ, ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯣꯡꯃꯗ ꯍꯦꯛꯇ ꯇꯧꯔꯒꯅꯦ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯅꯣꯡꯃ ꯅꯤꯅꯤ ꯈꯔꯇꯪꯒ ꯌꯦꯡꯁꯤ, ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯪꯁꯤꯡꯗꯨꯅꯅꯦ ꯑꯃꯨꯛꯇꯪꯒ ꯍꯧꯔꯒꯅꯦ ꯄꯨꯗꯨꯅ ꯌꯦꯡꯁꯤ, ꯍꯣꯠꯅꯕ ꯀꯜꯂꯒ ꯑꯣꯏꯒꯗꯕꯅꯤꯅꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯍꯦꯛꯇ ꯁꯤꯠꯂꯅꯤ ꯍꯥꯏꯒꯦ, ꯑꯗꯨꯝ ꯐꯝꯂꯒ ꯃꯤꯗꯣ ꯃꯁꯛ ꯈꯪꯂꯀꯥꯟꯗ, ꯆꯥꯔꯀꯥꯟꯗ, ꯃꯍꯥꯎ ꯈꯪꯂꯀꯥꯟꯗ ꯄꯣꯠꯆꯩꯗꯣ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯤꯡꯒ꯭ꯔꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯣ
ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯣ, ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ꯫ ꯆꯥꯎꯕ, ꯑꯩꯒꯤ ꯁꯦꯟꯐꯝꯗꯣ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯤꯄꯥꯁꯦ ꯃꯥꯒꯤ ꯁꯦꯟꯐꯝꯗꯣ ꯊꯧꯕ ꯂꯥꯛꯂꯤ ꯇꯧꯔꯤꯁꯤ꯫ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤ ꯏꯃꯥ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏꯁꯤꯕꯣ? ꯁꯦꯟꯐꯝꯁꯨ ꯑꯃꯠꯇ ꯈꯨꯠꯇꯗꯤ ꯂꯩꯇꯦ ꯇꯧꯔꯤꯕ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯏꯃꯥ? ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯊꯃꯣꯏ ꯁꯦꯡꯅꯅꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯎ꯫ ꯁꯦꯟꯐꯝ ꯑꯗꯣ ꯑꯩꯈꯣꯏꯅꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯄꯩꯁꯥꯁꯤꯡꯗꯣ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯍꯦꯛꯇ ꯈꯨꯝꯃꯨ ꯏꯆꯥꯁꯤꯗꯤ꯫ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯨꯝꯕꯗ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯔꯤ꯫ ꯊꯧꯅꯥ ꯂꯩꯅ ꯊꯣꯛꯇꯨꯅꯅꯦ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯨꯁꯨ ꯆꯠꯂꯣ꯫ ꯇꯞꯅ ꯇꯞꯅ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯊꯥ ꯐꯥꯔꯛꯂꯦ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯐꯝꯗꯣ ꯄꯤꯔꯣ ꯀꯗꯥꯏ? ꯑꯩꯒꯤ ꯁꯦꯟꯐꯝꯗꯣ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯗ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯁꯦꯟꯐꯝꯗꯣ ꯏꯃꯥꯒꯤ ꯑꯅꯥꯕꯗ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯐꯝꯗꯣ ꯑꯩꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯇꯗꯨꯅ ꯁꯦꯟꯐꯝꯗꯣ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯈꯔꯅꯤꯇꯪ ꯋꯥꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨ꯫ ꯑꯩ ꯁꯣꯏꯗꯅ ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯁꯤꯡꯗꯣꯛꯆꯒꯦ꯫ ꯋꯥꯔꯧꯒꯅꯨꯀꯣ ꯇꯥꯗ, ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝꯗꯣ ꯃꯇꯝ ꯆꯥꯅ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯂꯧꯅꯤꯡꯕ ꯄꯣꯠ ꯂꯧꯒꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯅꯈꯣꯏꯅ ꯁꯦꯟꯐꯝ ꯑꯗꯣ ꯁꯤꯡꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯂꯧꯕ ꯇꯥꯔꯦ꯫ ꯅꯣꯏꯅ ꯉꯝꯀꯥꯟꯗ ꯌꯨꯝ ꯑꯁꯦ ꯍꯟꯗꯣꯛꯑꯣ꯫ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯀꯔꯤꯅꯣ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤꯕꯁꯦ? ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯄꯥꯟꯗ ꯍꯣꯟꯗꯣꯔꯛꯎ꯫ ꯃꯃꯥ ꯃꯆꯥꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯇꯥꯟꯊꯣꯛꯎ꯫ ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯁꯦꯟꯐꯝ ꯄꯤꯗ꯭ꯔꯤ ꯐꯥꯎ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯉꯕ꯭ꯔꯥ? ꯇꯥꯗꯕꯨ, ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯤꯕꯁꯦ ꯄꯨꯔꯒ ꯑꯩ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯐꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯅꯣꯡ ꯅꯨꯡꯁꯤꯠ ꯆꯥꯔꯕꯗꯤ ꯅꯥꯈꯤꯕ ꯇꯥꯔꯦ꯫ ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯇꯥꯗ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯇꯝ ꯈꯔꯇꯪ ꯄꯤꯌꯨ꯫ ꯇꯥꯗꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯣ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯣ? ꯏꯆꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯅꯤꯍꯦ, ꯂꯥꯟꯗꯕ ꯇꯝꯃꯨꯅꯤꯍꯦ꯫ ꯀꯅꯥꯅ ꯈꯪꯉꯤ ꯃꯁꯤꯅ ꯑꯆꯧꯕ ꯑꯐꯕ ꯌꯥꯑꯣꯜ ꯑꯃ ꯄꯨꯔꯛꯄꯁꯨ? ꯐꯅꯕꯇ ꯈꯜꯂꯣ, ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯡꯅ ꯍꯜꯂꯛꯅꯕꯒꯤ ꯇꯧꯒꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ꯫ ꯌꯨꯝ ꯑꯁꯦ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯜꯂꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯑꯃ ꯂꯩꯐꯝ ꯑꯃ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯃꯗ ꯇꯥꯕ ꯌꯨꯝ ꯈꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯂꯩꯕ ꯌꯥꯗꯗꯨꯅ ꯃꯍꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯒꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯔꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯈꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤ ꯍꯣꯠꯅꯔꯁꯤ꯫ ꯑꯗꯨ ꯅꯠꯇꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯃꯤꯕꯅꯤꯅꯦꯍꯦ꯫ ꯌꯨꯝ ꯑꯁꯤꯗꯒꯤꯅꯦ ꯂꯩꯕ ꯌꯥꯕ ꯌꯨꯝ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯒ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯑꯋꯥꯠꯄ ꯅꯪꯅ ꯍꯩꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯁꯦ ꯁꯦꯝꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯍꯤꯡꯗꯕ ꯌꯥꯗꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯁꯤ꯫ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ, ꯑꯀꯤꯕ ꯂꯩꯔꯣꯏꯗꯕꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯅꯣꯛꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯀꯣ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯇ ꯃꯤ ꯑꯣꯏꯒꯗꯕꯅꯤ, ꯇꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯑꯁꯤꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯅꯕꯒꯤ ꯇꯧꯔꯁꯤ ꯏꯃꯥ꯫ ꯍꯣꯏ, ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯐꯔꯦ, ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯁꯤ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯆꯥ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯣ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ, ꯏꯃꯥꯅ ꯐꯣꯡ ꯁꯥꯅ ꯁꯤꯡꯒ꯭ꯔꯥꯁꯦ ꯍꯧꯔꯕꯅꯤꯁꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯒ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥ꯫ ꯀꯅꯥꯝꯇꯅ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ, ꯅꯪꯕꯨ ꯌꯦꯡꯕ ꯐꯥꯎ ꯌꯦꯡꯗꯦ꯫ ꯍꯩ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯧ, ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯊꯕꯛ ꯑꯅꯤ ꯑꯍꯨꯝ ꯀꯣꯏꯆꯣꯡ ꯆꯣꯡꯕ ꯍꯧꯅꯗꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯇꯪꯒ ꯌꯣꯜꯂꯨꯁꯨ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯦ ꯀꯔꯤ ꯇꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯏꯃꯥꯅꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯁꯤꯡꯒ꯭ꯔꯥꯗꯣ ꯍꯧꯔꯤꯕꯅꯤ꯫ ꯄꯨꯔꯒ ꯆꯠꯂꯣ ꯀꯩꯊꯦꯜꯗ, ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ꯫ ꯉꯁꯤꯇꯪꯒ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯆꯠꯂꯣ, ꯃꯇꯝ ꯂꯩꯔꯤꯉꯩꯗꯅꯦ ꯌꯣꯟꯅꯕꯒꯤ ꯇꯧꯍꯧꯔꯁꯤ꯫ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯣ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯒ꯭ꯔꯥ ꯑꯗꯣ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯝꯇꯅꯕꯨ ꯂꯩꯕ ꯂꯥꯛꯇꯦꯅ ꯇꯧꯔꯤꯁꯦ꯫
ngasisu yonduna handoribra oisu oirarudabada aiga lambaga paradana hairiba singra yonba mafam aduda yamna ahal oiraba hanuba ama laklami aduga hairiba sauba adugi manakta singra yoliba dukan sauna famduna yoliba nipa aduga ahal oiraba hanuba aduna singra khara sanaba piu haiduna nirami kadai digi singra no paisa di kadai paisa pidana karamna posai pigadabna ahan ngaurabro nangi damakta aina lemna da pi taine chalo yada yengde nipa aduna hairiba ahal aduda lemna singra ado piziramde ahal adubu tanthulami kadai digi khuidowna khara langkhat leba siga lemna singra piu kaine kiya tanuni ahal oiraba hanuba aduna saubagi manakta lakna singra khara tang piu haiduna nirami ibungo ai lam alhapadagi lakpani lambi da lakpada khutta yaurpa senpham khara su loina loisin khare sakla ambana loiri aingunda sanabi karino khara tang piu bhai bungo yagani ai singra sisu kanam tana lodana sitana leiribani yani singra do pukthanabi saba yagani se sarose asumna sauba aduna thamoi tingna ahal oiraba hanuba aduda singra ado pijarami hanuba aduna sauba adugi thamoi singma matawado ubada ahal oiraba hanuba aduna karino poste ma yomlaga hairiba sauba aduda asumna hairami asigi maroise atangba maroini lairi paktagi purakpa maroini maroyese nangna yoliba singra ado semba matamda thaklaga yolu nangi singra gi karbardo suidin sauthokjagani mawphamase kanada su takthokanu aduga masigi maroyese thakpegi loiba kham nairoidaba lengdraba yama tangna phangba maroini manghanganu ko sauba ado ahal aduna piramliba maroi ado yengduna leirami una hairiba ahal ado saubagi mamangda satna hairiba ahal ado mapham kangdana mangkhirami sauba ado ngakladuna yengduna leirami karinuni hanubado kadai satkhragini tawrisibo kadai da sakhragi ujidubo saubana yum halaglabagi tungda mana kaithil aduda thingnarakhiba thawdok khudimang mama aduda wari liduna tahalami ibungo ahal ado atei kanasunate imai sabu awabade kanbige hena lakpa isona tharakpani asumna mama aduna nongalabagi tungda amuk singra ado ningthina hawrabagi tungda ahal oiraba hanuba aduna piramba maroi ado thakna haiba singra ado hawrami singra adugi manam ado nungshibana haingai leitana manamna wa lauduna mafam aduda leiriba mipum khunimak saubana yoliba singra ado ilaunabagi damakta haiba sauba adugi manakta laklami karino mi khudimak loina magi manaka satkhre tawrisibo asum tawduna hairiba ahal oiriba hanuba aduna piramba maroi ado thaglabagi tungda saubagi karbar ado yama sauthokjarami mi marang kaina sangduna senpham marang kaina tanduna singra amadi athum ahaw yonbagi dukan ama hangba ngamkhirami matawasum tawduna sauba ado hairiba ahal oiriba hanuba aduna piramba maroi ado thaglabagi tungda magi karbardo sauthokjaduna dukan masama hangladuna senpham talabagi tungda mayumda amuk halaklaga mana puriba senpham ado senjau paibani pa aduda pirabagi tungda hairiba senjau paibani pa aduna yumado saubada sinaki tosum tawduna sauba amadi mamana yamna wana kanna honajaduna isorna hairiba sauba amadi mama adugi awabado koklasanu haiduna laire paktagi migi rupta laaga saubagi awabado konkhibani wari asidagi ikoina khangba ngamle madudi saubagi thamoi sengba amadi mama bu ningjabana maram oiduna isorna sanbinna sauba amadi mama masa ado nungaina punsi lenkhirami asumna cartoon gi oiba nungairba wari amadi gyan phangninga oiba wari kaya ama puduna laksagi yengbiriba khwai khibi myana channel asibu subscribe tobiramo